थौबाल डिस्ट्रिक्ट की मनुंग चना लेबा तोंगान तोंगान बा क्वारंटाइन सेंटर सिंगदा वॉलंटियर ओइना थबक तौरुवा प्रधान मेंबर अमदी सही अहुम खक्ता ngairiba nupa macha ama yauna punna mioi 18 leina laichat sigi positive oire hairi numit kharani gi mamangdagi district asigi tongan tongan ba quarantine center singda volunteer oina thabak tawraklaba matung masa masa na laina laichat asigi test tawruba matamda hairiba mioi sing asi ngarang positive oina result phangkibani ngase ayuk angan bada pradhan asi mayumdagi health department gi mioi singna lokhalaba matung covid care center da thamkhre mahaki imung manungna manak nakpa community quarantine center da thamkhre लीलोंग अथाउ खोंदगी सही यांखैरोम सुरबा मियोय अमसु हौजिक लाइना लाइसत असिगा मरी लेना डिस्ट्रिक्ट सिंगदा हांगलिबा कम्युनिटी क्वारंटाइन सेंटर सिंग असिदा लीलोंगी तोंगान तोंगान बा क्वारंटाइन सेंटर सिंगदा वॉलंटियर ओइना थबक तौबा मियोय अमसु पॉजिटिव ओइरे महाक हौखिबा नुमित खरनी गी ममांगदा लो खुबनि सिंगबा सिम्टोम सिंग खरा लाकपदगी था सिगी 18 सैंपल लौदुना टेस्ट तौबदा ngarang पॉजिटिव रिजल्ट लाखिबनी थौबाल डिस्ट्रिक्ट की ओइना तोंगान तोंगान बा क्वारंटाइन सेंटर सिंगदा वॉलंटियर ओइना थबक तौबा मियोय सिंगसु मसाना सिंगनबदगी लाइसत असिगी टेस्ट तौरखिबनी ngarang phawbada chahi ahum khakta ngairiba nupa macha ama yauna thawal district ki oina punna miyoy 18 positive oiki nupa macha asi thadana atai miyoy sing ayamadi quarantine center singda volunteer oina miyamgi seba tawba miyoy singni masida pradhan ama yauna ward member kharasu yauri aduga atopa pawamana Sinda war on drugs lauraga thabakta onthokpa ngamdaba chief minister moral ground da pham thadok piro ibobi Congress party gi legislature party gi lusingba hanagi o ibobi na haikhre sinda war against drugs thengnagani lawba thabak na onthokpa ngamdaba manipur gi chief minister moral ground da pham thadok piro wafam ase congress baban da pangthokpa paumi singa unaba mada o ibobi na phongdokibani ओइबो बिना मखा तारदुना ngarang social media amadi local daily paper kharada MPS officer kharana drug karbar tauba BJP ADC Sangdel gi chairman oiramba lukhosai jaugi matangda affidavit pibada mahakpu thadoknaba CM na drug kingpin asibu thadoknaba akanba pressure pi ki haibasi angakpa poi state police na charge frame tauraga withdraw tau hairaga karamna achumba purakadoribano lukhosai jaugi wathok athubada cabinet phamduna CBI da thigathansi Madunatana sin the Kakta drug Tingani Lausi, Tanning Drehina Miyamna Pongdoli. Paumi Singo Unabaduda, MPCC President M. Okendrona Pongdo Kibada, Mapalam Gimio Shinanganga Riba, Manipur Lengak City, Jungle Raski Mawongi Haibudu, Nasidi, Oirekli. Palibalengak Sigi Lusingbana, Sin the Pumlau the Lauba, Tabana on Topangam daba, Lusingba Ama Oire. Drug Mutakani Haraga, no monomagi guli, Pushilakbagi, Pakat Paleptri, Hauzik Oirekli Bapiba Masida, State Police na Asumba Putokani Haiba, Tazadre. अथुबदा CBI दा सिनदुना अचुंबा पुथोकनबा होनसी कांग्रेस की मतमददी पालेल अमदी एयरपोर्ट तगी फागतखिबा ड्रग सिंग अथुबदा कैबिनेट मिफम फमदुना CBI दा सिनखि लुखोसै जौगी वाथोक असिदा अवांगबा थाकी मियोय सिंग अमदी पुलिस ऑफिसर यावरबदी फम थादोकपियु हाइकी अदुगा अतोपा पावमना खुलाई थादोकतुना पे डाउन स्ट्राइक चंगसिलगनी All Manipur BDF Welfare Association gi Secretary Shanjit Sharma da Manipur da leiriba BDF lising taraga sukna yankhai gi government ta matam ga chunaba demand kya tamduna laklabasu tabi dabana maram oiraga hayeng tang tara taruki ayuk pung manga dagi Manipur da leiriba BDF sing khulai thadoktuna pay down strike changsinaba association gi central committee gi makhada concerned district tara taruki committee gi mifam na warep lokre BDF singna duty thadorokpada tholakba aphafatagi daita mari lenaba department amadi laingak na pugadabani haina su serol asina hairi arobada Paobilai news reader gi video bu yangbiri bu khuding makpu thagachari